Lanjena duna sawongbong relief camp da leirakpa ahal lama ingbadagi siramlay. Pawasi ngarang ungthil fongkiba kangla pau-pau dagi lakhwatsabani. Kuki singna yum mai thadokibadagi lanjena duna sawongbong relief camp da sangjafam lawduna leiriba. Khundrakpam kendragi sadu yangkhomangdagi masagi chahi humpuga manga suraba. Khangembam mani mitai kauba ahal lama ngarang nongalamdai. Mahangna leiriba ka adu da siduna leiramlay. Misi asigi matangda relief camp asida leiriba inmate singna phongdorokpagi matunginna Haujik Lengang na sariba prefabricated house asida leiriba miyoy sing asi. Masa khara fataba singdi tumna siraga nei. Lengang na sariba prefabricated house asida leibak ta tharaga tumbana. Hana masa fatana lakiba singdi masa sonjil lei. Ka macha da miyoy chatruklom leisinduna motpana mafam asida leibada. Hangwoi ba phauna rei. Mafam asida pothapam leitabana wakhal leina su nana rei. Ngasidagi numit humnigi mamangda sadu yangkhomangdagi laisram Rohini kaube nupi amasu leikidaba yaurei. Maram aduna haujik sathariba assembly mifam asida lanjena duna leiriba miyam asibu mayumda hanjilhananaba khanabiyu haina su phongdokhe. Sakhangdaba singna samurau LG Motor Workshop manakta bom pokhai halamlei. Pawasi ngarang ungthil phongkiba kangla pau siedagi lakhwatsabani. Samurau awang leikaida leiba LG Motors Workshop ta sakhangdaba singna bom lang sinduna pokhai halambada natana nongmai round kaya su kapsilamlei. Haidiba thokdok asi ngahan numidang pung 12:30 kunthrarom tabada thokibani. Sakhangdaba singna langsilakpa bom adu workshop adugi drain manakta taduna pokhai khe. Haidiba workshop asi salam ibol kauba miyoy amagi nei. Ngahan bom pokhai ki badugi manakta ngarang ayuk yangsin ki bada pokhai driba hand grenade amasu taduna leiramba thengna khe. Bom adu kanana kari maram gidamak langsilam ki banu haiba khangba ngamdre. Bom pokhai ki ba madi nongmai kapsilam ki ba aduda miyoy amata sogapan yawbagi paudi leite. Thokdok asigi matangda wangoi police na case ama lakhwatuna thijinba hokre haire.